Nangna nangi nomagi chariba diet sing adudagi chini gi saruk asi pungkak kakhiba tarabadi nangi brain aduda kari thorakani kari oirakani masak fajaraba athum ahau kaya yoliba pastry shop amada sallu dukan mapa adu yaubuga sabada ngariba fresh oiriba cake sing adugi manam sing aduna nangbu kokhinbagum sapu ama pirak lamgani ais karambana hauni side karambana hena thumdu janone koi khan ba horoklani natra adom su soidana tawbiramgani madudi karigumba birthday gi cake ama saba matamda hena thumgadaba saruktu tanaramgani natraga ice cream lollipop na singba saba matamda su athumbagi saru adu loselakpada adom mi paiba soidana fawbiramgani maramdi athumba hariba posak sing asi nangi brain adugi khwaidagi pamjaba sinjakni haiba yai athumba aikoina sini haina khangnariba sugar asina brain chemicals kaya ama thadurai masida serotonin ko chemicals amasu yauri masina nangna athumba ama saselaba matung ingna sikna leiba manba ihulama phawangani aduna hariba athumba sini gi saruk sing asi punchi chupagi punghen henkhipa tarabadi nangi brain adu kari oirakani ahanbada khoina khangadaba se athumba si sungcha sadaba phatte haibasuni sugar gi sang asi ekoina balance amada ka henjindana charabadi masigi su kanaba kaya ama leiri athumba sugar gi saruk yawba sinjak sabasina ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯗ ꯃꯊꯧ ꯍꯥꯞꯄ ꯉꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝ ꯍꯥꯏꯕꯗꯤ ꯍꯦꯛ ꯆꯥꯁꯤꯟꯕꯗꯒꯤꯅ ꯇꯨꯝꯗꯨꯅ ꯊꯣꯔꯛꯄ ꯐꯥꯎꯕꯗ ꯇꯧꯔꯤꯕ ꯃꯊꯧꯁꯤꯡ ꯑꯁꯤꯗ ꯆꯥꯡ ꯅꯥꯏꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯐꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯥꯕꯒꯤ ꯃꯍꯨꯠ ꯀꯥ ꯍꯦꯟꯅ ꯁꯨꯒꯔ ꯑꯁꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯊꯥꯖꯤꯟꯕꯒꯤꯁꯨ ꯐꯠꯇꯕ ꯁꯥꯏꯗ ꯏꯐꯦꯛꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯔꯤꯐꯥꯏꯟ ꯁꯨꯒꯔ ꯍꯥꯏꯕꯗꯤ ꯁꯨꯡꯇꯣꯛꯂꯕ ꯆꯤꯅꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯔꯠ ꯑꯃꯁꯨꯡ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯂꯣꯏꯅꯅ ꯑꯎꯕ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯇꯨꯅ obesity ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯃꯈꯥ ꯇꯥꯅ ꯔꯤꯁꯔꯆꯔꯁ ꯈꯔꯅ ꯁꯨꯒꯔ ꯑꯁꯤꯒ ꯀꯦꯟꯁꯔ ꯃꯈꯜ ꯈꯔꯒ ꯅꯥꯀꯣꯏꯅꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯩꯅꯕꯤ ꯆꯨꯈ꯭ꯔꯕ ꯑꯦꯗꯤꯛ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯨꯒꯔꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯁꯤꯝꯇꯣꯝꯁ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ sugar addiction leramba mioi singna sugar hena bhonarpa matamda ka hena kok sikpa haksang sokthaba haining saningdaba sing asi tawrakani scientist singna hojiksu karamna hariba negative side effects sing asi lakliba no haibasi nainari masigi maru oiba yamna nakpa maramsi sugar addict oiramba mioi amana thadoknaba honarpa matamda magi body part khudingmaki apamba pinaba honarakani masina amuk brain gi mathauda akaiba pirakpadagini haibasini aikhoina chariba sucrose haina khangnariba table sugar chini asina nangi symbol manungda athumba mu masak takpa ngamba receptors sing adu mamit panghalakani masina nangi brain da dopamine thadornabagi tanja ohelai matang asida dopamine haribasi chemical amakhakni masina nangi singli nourishing aduga brain aduga pau phaunahan gadoribani masida sunatana nangbu harau tayam haliba nungai haliba momon no haliba adusu hariba dopamine chemical asina ohalibani sugar asina nangi brain da yauriba karigumba posak amabu khaningba langtaknaba phauliba reward system aduda saitheng hena pisilakani madugi paukhum oina dopamine asi thadorakani aduna karigumba athumbagi sang asina henjilaklaba dopamine thadokpagi sang asisu tosilakani haibani experiments sangyeng kharak matung inna yam ka hena thumba pot singa cocaine drug singa changdamnaba matamda aram khorangba hena pokpasi athumba posak singna heli haina phongdokli loinana atopa sa singda chathaba sangyeng singda sugar addiction gi yam kanba khudam changdam phangki sangyeng sing aduda drug siznaba singna drug charaga masagi leramba anxiety khoirang khoisaunaba pumba kokhibagum sa sing adudasu athumba sing koithi thiduna sagadaba dose adudagi hena chaningbagi changda langtaknaba thengnakhi scientist sing adun thajaki madudi evolution amaram oiraga mioiba amasung sa singi brain da tawriba responsive oiba reward ki lambi asi sapmani haibasini maram asina mioiba singdasu sugar asi thadokpa hek haurakpaga maduda haksang da uthorakpa physical amasung mental gi oiba layong sing irai laina khangba ngame symptoms sing asigi manungda depression phungbangnaba anxiety khorang ko saunaba brain fog kauganba samamnaba tawgadaba thabakta focus walakpa loinana ka hena kok ngawbna singba singasi thengnarakani sugar asi pugak kakhiba tarabadi dopamine thatopagi sang asuki matik nemlakadoribani masidagi nangi maru oiba
brain gi lambi kaya hanagum mathau toba ngamlawi doribani leiriba brain gi function sing khodamoina wakhal ama khanbagi karigumba ma ningsing bagi amasung mahi masing tamsin bagi mathau sing asi ekhoina sasileba glucose ki sang amasung hariba glucose asibu brain asina kayam phajana sinari bagi haibagi makha yamna pole karigumba brain asida darkar oiba phangpham thokpa glucose ki sang hek phanglaktabada brain dagi haksang gi singli nauri fauraga mafam kaya da punaba leiriba brain gi chemical messenger ama oiriba neurotransmitter sing asi puthokpa ngamla oidoribani amasung singli nauri gi thong oiriba neuron sing gi marakta leiriba communication sing adu dasu kaitharakadoribani asigumba brain gi chemical sing da imbalance oiba thawong laktuna haksang gi oiba noaitaba symptoms kaya lakliba si maru oina miyoi amana magi nomagi senjak tagi phanglakadaba sugar gi sang adu pugak kakhibadagi oigalli nangi brain adu gi leiriba learning emotions desire pleasure pumnamuk piriba reward system adu gi mathau hena hapliba makhai dopamine asina nangi thuk lauba oningba khorang khosaunaba singi hormonal oiba control sing fazana balance tawduna yaifaba ma ohendoribani punsigi oina nangna sugar henkhiba si haksang phananaba pambai oiroi aduna haksang asina darkar oiba sing moderate oina chabi basina healthy oiba masamu phaba punsirol ama pigadoribani adobsu soidana khangbiramgani madudi thaina ngalingai matamda ipa ipu singna chaba yaba sinjak wahi thiba chatpa matamda chaba yaba sinjak khanbada athumbagi saruk yaubasing khalibani losilakpada adomdi athumba amasung ayakpa asaba sinjak singda karambana khoita bibagi comment section da habiramo again thank you for watching so do subscribe for more updates